ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯇꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯅꯧꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ ꯇꯣꯝꯕꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯕꯒꯤ ꯅꯨꯄꯤ ꯇꯥꯊꯣꯠꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯁꯨꯝꯗꯨꯅ ꯊꯝꯂꯝꯂꯒ ꯃꯄꯥꯟꯗ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯒꯤ ꯅꯥꯀꯜꯗ ꯑꯆꯧꯕ ꯂꯤꯟ ꯑꯃꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯥꯊꯣꯠꯇꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯆꯪꯕꯤꯔꯛꯑꯣꯏꯃꯤ ꯇꯥꯊꯣꯠꯅ ꯏꯄꯥ ꯄꯥꯈꯠꯅ ꯂꯥꯎꯔꯤꯕꯗꯨ ꯇꯣꯝꯕꯅꯁꯨ ꯇꯥꯔꯝꯃꯤ ꯀꯔꯤ ꯇꯧꯔꯒꯦꯅꯦ ꯃꯃꯥ ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯅ ꯀꯧꯔꯤꯕꯗꯨꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯃꯥꯁꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗꯤ ꯑꯗꯨꯅꯦ ꯑꯩꯅ ꯄꯥꯈꯠꯇꯅ ꯀꯧꯔꯤꯕꯗꯣ ꯂꯤꯟꯁꯤꯅ ꯏꯆꯥꯁꯤꯕꯨ ꯆꯤꯛꯄ ꯇꯥꯔꯦ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯃꯃꯥ ꯄꯥꯈꯠꯈꯤꯅꯨꯁꯤ ꯉꯁꯥꯏꯗꯒꯤ ꯀꯔꯤꯁꯨ ꯇꯧꯗ ꯂꯩꯔꯤꯕꯁꯤꯅꯗꯤ ꯃꯑꯣꯡ ꯑꯃ ꯌꯦꯡꯈꯤꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯂꯤꯟꯗꯨꯁꯨ ꯃꯤ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯐꯪꯕꯗ ꯀꯥꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯃꯕꯨꯡꯗ ꯁꯤꯠꯂꯒ ꯖꯤꯔꯤ ꯖꯤꯔꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯇꯩ ꯃꯅꯥꯎꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯇꯥꯊꯣꯠꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯃꯁꯥꯗꯨ ꯀꯔꯤꯁꯨ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ ꯃꯃꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯐꯛꯂꯣꯡ ꯁꯥꯕꯗꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯗꯨ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯕ ꯊꯣꯛꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯕꯗꯁꯨ ꯑꯃꯨꯛ ꯂꯤꯟ ꯑꯗꯨ ꯂꯥꯛꯇꯨꯅ ꯇꯥꯊꯣꯠꯀꯤ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯕꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯔꯤꯁꯨ ꯇꯧꯗꯅ ꯆꯠꯈꯤꯕꯗꯨ ꯇꯥꯊꯣꯠꯀ ꯇꯣꯝꯕꯒꯅ ꯑꯃꯨꯛꯁꯨ ꯎꯔꯝꯃꯤ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯂꯤꯟ ꯑꯁꯤꯒꯤ ꯃꯑꯣꯡꯁꯦ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯤ ꯑꯁꯤꯕꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯃꯃꯥ ꯃꯗꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯥꯏꯕ ꯃꯥꯏꯕꯤ ꯍꯦꯛ ꯇꯥꯟꯅꯔꯨꯕꯗ ꯏꯆꯥꯁꯦ ꯂꯤꯟꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯜꯂꯤ ꯍꯥꯏꯗꯨꯅ ꯍꯌꯦꯡ ꯆꯥꯎꯔ ꯐꯥꯎꯕꯗ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯁꯨꯛꯅ ꯁꯝꯅ ꯇꯧꯕꯤꯔꯣꯏꯗꯣꯔꯤꯕꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯇꯣꯝꯕꯍꯣꯏꯒꯤ ꯈꯨꯜꯗꯨ ꯂꯤꯟꯕꯨ ꯌꯥꯝꯅ ꯀꯤꯅ ꯆꯠꯄ ꯑꯃꯗꯤ ꯂꯤꯟꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯃꯤꯁꯤꯡꯁꯤ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯅꯤ ꯍꯥꯏꯅ ꯂꯧꯅꯔꯝꯃꯤ ꯑꯗꯨꯅ ꯂꯤꯟꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯃꯤꯁꯤꯡꯁꯤ ꯀꯅꯥꯅꯁꯨ ꯂꯣꯏꯅꯔꯝꯗꯦ ꯁꯨꯛꯅ ꯁꯝꯅꯕ ꯐꯥꯎꯕ ꯇꯧꯅꯔꯝꯗꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯂꯤꯟꯁꯤꯅ ꯇꯣꯏꯅ ꯂꯥꯛꯄꯁꯤꯅ ꯑꯩꯗꯤ ꯃꯤꯄꯥꯏꯕ ꯑꯃꯕꯨ ꯄꯣꯛꯂꯕꯅꯤ ꯏꯆꯥꯁꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯅ ꯁꯨꯝꯗꯧꯔꯁꯤ ꯅꯈꯣꯏꯒꯤ ꯅꯆꯦ ꯑꯃ ꯑꯔꯥꯞꯄꯗ ꯂꯩꯕꯗꯨꯒꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯁꯤ ꯑꯗꯨꯒ ꯋꯥꯐꯝꯁꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯗꯤ ꯈꯪꯍꯜꯂꯒꯨꯝꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯊꯨꯅ ꯇꯥꯊꯣꯠꯀꯤ ꯃꯆꯦ ꯑꯃ ꯑꯔꯥꯞꯄꯗ ꯂꯩꯕꯗꯨꯒꯤꯗ ꯆꯠꯂꯝꯃꯤ ꯃꯆꯦ ꯑꯗꯨꯅꯁꯨ ꯇꯔꯥꯝ ꯇꯔꯥꯝ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯃꯥꯏꯕ ꯑꯃꯒꯤꯗ ꯃꯆꯥꯅꯨꯄꯤ ꯇꯝꯐꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯏꯕꯗꯨꯅ ꯅꯧꯔꯤꯕꯤ ꯇꯝꯐꯥꯒꯤ ꯈꯨꯗꯥꯡ ꯃꯤꯍꯨꯟꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯏꯕꯗꯨꯒꯤ ꯃꯃꯤꯠꯇ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔ ꯎꯔꯛꯂꯝꯃꯤ ꯋꯥꯔꯤꯕꯨ ꯈꯣꯏꯗꯥꯅ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯍꯟꯖꯒꯦ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯅ ꯋꯥꯔꯤ ꯍꯥꯞꯆꯈꯤꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯆꯦꯅꯦꯜ ꯁꯤꯔꯣꯏ ꯂꯤꯂꯤ ꯆꯦꯅꯦꯜꯗ ꯃꯍꯧꯁꯥꯒꯨꯝ ꯋꯥꯔꯤ ꯂꯦꯞꯇꯅ ꯍꯥꯄꯛꯂꯒꯅꯤ ꯋꯥꯔꯤꯕꯨ ꯄꯥꯝꯖꯅ ꯇꯥꯕꯤꯔꯤꯕ ꯃꯤꯌꯥꯝꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯤꯡ ꯑꯗꯨ ꯍꯥꯞꯆꯔꯝꯒꯦ ꯆꯪꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯋꯥꯔꯤ ꯆꯥꯡ ꯅꯥꯏꯅ ꯇꯥꯕꯤꯌꯨ ꯄꯥꯛꯂꯕ ꯑꯆꯧꯕ ꯏꯄꯥꯛ ꯑꯃꯒꯤ ꯃꯌꯥꯏꯗ ꯊꯝꯕꯥꯜꯅ ꯄꯨꯒꯥꯏꯅ ꯁꯥꯠꯂꯤꯕ ꯃꯗꯨꯒꯤ ꯃꯔꯛꯇꯨꯗ ꯂꯩꯔꯦꯟ ꯑꯅꯤꯈꯛ ꯆꯥꯛꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯩꯔꯦꯟ ꯂꯥꯕꯅ ꯏꯆꯥꯅꯣ ꯅꯍꯥꯛꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤꯗ ꯄꯥꯠ ꯑꯁꯤ ꯅꯠꯇꯕ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯁꯤ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯄꯥꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟꯖꯥꯛ ꯏꯊꯥ ꯑꯣꯏꯕ ꯌꯥꯕ ꯉꯥꯁꯨ ꯀꯌꯥ ꯂꯩꯇꯦ ꯅꯃꯨ ꯇꯩꯕ ꯃꯤ ꯍꯥꯏꯔꯤ ꯀꯅꯥꯝꯇ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯂꯛꯇꯦ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯋꯥꯔꯦꯅꯤ ꯃꯥꯟꯖ ꯑꯣꯏꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯅꯥ ꯑꯣꯏꯕꯤꯅ ꯆꯠꯁꯤ ꯌꯥꯗ꯭ꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯅꯅꯥꯏ ꯑꯣꯏꯕꯤꯅ ꯃꯥꯟꯖ ꯅꯍꯥꯛꯀ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯅꯨꯡꯗꯝ ꯊꯤꯕꯗꯒꯤ ꯄꯥꯠ ꯑꯁꯤꯒꯤ ꯂꯩꯔꯦꯝꯕꯤꯁꯤꯅ
misay ayakpa masayki. Aduna pat ase lahanduna atopa pat amanda chatlubada nanaw oibe ihaki samu hakjang ase tangzilin oina ondoribani. Asi haiduna laren amom maduna mahangna laren bidugi thambal manasa magani palongba adubu singthatlubagi awaba takiba misay phangkibadu tamlammi. Madu tabadagi lare labadusu nungaitana nongmuta pat adu thadokutuna chasi hairamdi. Adubu nongmagi saba thakka phanglaktrabada lare labadu mayang kangtrik kang bhauraklammi. Madu ubada laren amom madu yamna nungaijaramdi. Manja oiba nanaw laibak thibi aigidamak manja nahakna nayang kangtrik kangna lenbado ay yengma ngamtre. Aduna nanawgi kaisu khanbiruranu pat asi thadokutuna atopa pat amada chatkro. Isano kari yawa kaubagi nahak yaudana ay lamlen kaidasu chatloi. Asi haiduna lare labadu mafam adu thadokutuna chatlu haiba yaramde. Lare laba aduna chatlu haiba yadabaduda laren among madudi wakhal yamna nungairamde. Lare labadugi khallaga pat adu thadokutuna chatlage haina khallammi. Isabi nanaw oibina wakhal muna khallaba tungda ay pat ase thadokutuna chatlage haina khalli. Isano nang nahariba yawadubu kari yawano nahak pat asi thadokutuna chatlabadi tangzilin olani haibasi nahak kaurabra. Isabi ayhak kauni adubu isabi na mafam asida wana lenbado ay yengma ngamtre. Nanawbu thadokutuna isabi na chatlo haibasu yadre. Aduna nanawsu isabiga loinana pat asi thadokutuna chatlagadabani. Asi haiduna laren amom maduna pat adu thadokutuna chatlasi haina lare labada giri taklammi. Adumna kana taglakpaduda kaina thangda lare labadusu yaraklammi. Phare isanogi wakhalna adu yaurabadi pat asi thadokutuna chatlasi. Asi haiduna makhoi anidu pat aduga samnaba turen maril amagi manakta yauraklammi. Pat adu hek lanthorakpaga laren amom adu khudakta tangzilin onkirami. Asumna turen marin aduda lare labaduga tangzilin aduga asum laklammi. Aduga ngayamna leiba pat amada thunglarami lare labana. Isano pat asidi ngabu thokna marang kaikre. Isabi ngasidagidi isabina apama pamanga phaduna samu hakjang ado pena sapiro. Asumna lare labaduga tangzilin aduga mikum amada thanadana pat aduda leirami. Nomagi numittadi tangzilin olaba laren amom aduna kangphalgi lamda kaninglammi. Isabi ngasidi nanaw oibi ayhak kangphalgi lamda kaduna kangphalgi lamdo kamdawi haina yenglugi. Isano nangbu amuk khudongthibu nanglabadi. Asi haiduna lare labaduna tangzilin adubu phana kana khamlammi. Adubu tangzilin adunadi mapuribana haribudu taramde madugi mahut kangphalgi lamda karoge haiduna adum nganglaga leirami. Mataudu lare labadusu khangba ngamlamde. Hoi koiruru adubu kuinadi leirakanuko. Isabi nanaw kuina leijarakloi. Asi haiduna harauna tangzilin adu pat adudagi kangphalgi lamtamna kakhatkirami. Lare labadusu magi loinabiduna kangphalda kakhatkibadu lapna yengduna lehaurami. Nakal amaromdana mathong sadaba angang khara makutta sairong paiduna usek oya kaya awu uba kaptuna sanarami. Makhoina sum lakpada tangzilin aduga thengnarami. Angang amana ida lin amana manini lin sairong kapsil. Asi haiduna angang ani ahumduna tangzilin adu sairong na kaptuna hatlami. Aduga thawai yaudraba tangzilin adu asiba masadu patalang tharami. Asomdana lare labaduna mahaki loinabidu halaktrakhana thawai wana ngaiduna leirami. Madugi tangzilin onbi aigi loinabiduna kangphalda koibane haina sakraga haksik phawa halaktribasina kari tawrabazalo mabu phatta nungdaga yaurabazala. Asi khana lare labaduna pat aduge koibaduda asum koiduna lakpada mahaki loinabi tangzilin adugi asiba masadu laptakna urami. Ada tawribasibu aigi loinabidu natrane. Asi khana lare laba adu tangzilin adugi manakta naksilaklammi. Madamduda mahaki loinabiduna thawai yaudana taraga leibadu thengnarami. Isano ainadi nangbu phana kana kangphalda kakhinu haina thingmani. Adubu
ꯇꯪꯅ ꯌꯥꯝꯃꯟꯗꯗꯅ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯦ ꯂꯥꯕ ꯑꯗꯨꯅ ꯇꯥꯡꯖꯂꯤꯟ ꯑꯗꯨꯗ ꯃꯀꯣꯛꯇ ꯊꯦꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯂꯤꯟ ꯑꯗꯨꯒꯤ ꯃꯃꯤꯠꯇ ꯑꯉꯥꯡ ꯈꯔꯒꯤ ꯃꯤꯇꯝ ꯎꯔꯛꯂꯝꯃꯤ ꯑꯣ ꯑꯉꯥꯡ ꯃꯤꯉꯝꯕꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯤꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈꯤꯕ ꯑꯣꯏꯔꯤꯅꯤ ꯑꯗꯨꯅꯗꯤ ꯑꯩꯅ ꯄꯥꯠꯁꯤꯗ ꯀꯨꯝꯂꯛꯄ ꯃꯤ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄꯥꯠ ꯑꯗꯨꯗ ꯀꯨꯝꯂꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯩꯔꯦ ꯂꯥꯕ ꯑꯗꯨꯅ ꯌꯣꯠꯇꯨꯅ ꯆꯥꯕ ꯌꯥꯎ ꯃꯁꯥ ꯇꯪꯈꯥꯏ ꯎꯝꯂꯒ ꯁꯤꯛꯊꯠꯂꯒ ꯂꯪꯊꯣꯛꯂꯝꯕ ꯌꯥꯎ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯄꯥꯠ ꯑꯗꯨꯗ ꯃꯤ ꯀꯨꯝꯕ ꯀꯤꯅꯔꯝꯃꯤ ꯃꯤꯁꯤ ꯃꯤꯅꯥ ꯇꯣꯏꯅ ꯌꯥꯎꯕꯗꯒꯤ ꯑꯅꯛꯄꯗ ꯂꯩꯕ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯄꯥꯠ ꯑꯗꯨꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯂꯩꯇꯥꯏꯅꯔꯝꯃꯤ ꯂꯥꯏꯔꯦꯝꯕꯤꯗꯨꯁꯨ ꯈꯨꯟꯖꯥ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤꯅ ꯍꯥꯏ ꯂꯩꯔꯦ ꯂꯥꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯂꯛꯄ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯤꯕꯁꯦ ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕꯒꯦ ꯂꯥꯏꯔꯦꯝꯕꯤ ꯅꯅꯥꯏꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯖꯕꯤ ꯂꯥꯏꯔꯦꯟ ꯑꯃꯣꯝ ꯑꯃ ꯂꯩꯔꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯦꯟ ꯂꯥꯕ ꯃꯍꯥꯛꯀ ꯂꯩꯔꯦꯟ ꯑꯃꯣꯝ ꯑꯗꯨꯒ ꯊꯦꯡꯅꯕꯗꯒꯤꯅ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯇꯥꯡꯖꯂꯤꯟ ꯑꯣꯜꯂꯕ ꯇꯨꯡꯗ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯈꯤꯕꯗꯨꯁꯨ ꯇꯝꯂꯝꯃꯤ ꯂꯥꯏꯔꯦꯝꯕꯤ ꯅꯅꯥꯏ ꯑꯩꯁꯨ ꯄꯦꯟꯗꯕ ꯁꯥꯎꯅꯤꯡꯕꯗꯒꯤ ꯄꯥꯠ ꯑꯁꯤꯗ ꯀꯨꯝꯂꯛꯄ ꯅꯥꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯍꯤꯡꯅ ꯊꯝꯂꯔꯣꯏ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯂꯩꯔꯦ ꯂꯥꯕ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯗꯣ ꯍꯜꯂꯛꯀꯗꯕ ꯅꯠꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯅꯍꯥꯛꯁꯨ ꯉꯁꯤꯗꯒꯤ ꯇꯥꯡꯖꯂꯤꯟ ꯑꯣꯟꯗꯨꯅ ꯅꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯛꯄꯗꯣ ꯉꯥꯏꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯂꯩꯔꯦ ꯂꯥꯕ ꯑꯗꯨꯕꯨ ꯇꯥꯡꯖꯂꯤꯟ ꯑꯣꯜꯍꯜꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯩꯔꯦ ꯂꯥꯕ ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯗ ꯇꯥꯡꯖꯂꯤꯟꯒꯤ ꯁꯛꯂꯣꯟꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗꯨꯅ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯛꯂꯕꯗꯤ ꯍꯥꯏꯅ ꯊꯤꯕ ꯂꯦꯞꯂꯝꯗꯦ ꯃꯁꯤ ꯄꯨꯝꯕꯁꯤ ꯎꯕꯗ ꯃꯥꯏꯕ ꯑꯗꯨ ꯇꯞꯅ ꯃꯃꯤꯠ ꯄꯥꯡꯂꯛꯂꯝꯃꯤ ꯍꯩꯁ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯑꯁꯝꯕ ꯃꯤꯑꯣꯏ ꯄꯣꯛ ꯅꯠꯇꯦ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯂꯥꯏꯔꯦꯟ ꯑꯃꯒꯤ ꯃꯄꯣꯛꯇꯅꯤ ꯃꯗꯨꯒꯤ ꯈꯣꯡꯆꯠꯂꯣꯏꯗꯅ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯂꯤꯟ ꯑꯃꯅ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯔꯤꯕ ꯑꯁꯤꯅꯤ ꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯒ ꯇꯥꯊꯣꯠꯀꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯝꯃꯤ ꯇꯥꯊꯣꯠꯅ ꯏꯄꯟ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯐꯠꯇ ꯅꯨꯡꯗ ꯈꯛꯇꯤ ꯊꯣꯛꯂꯣꯏꯗ꯭ꯔꯥ ꯏꯕꯦꯝꯃ ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯄꯥꯈꯠꯀꯅꯨ ꯑꯩꯅ ꯂꯪꯁꯨꯡ ꯑꯃ ꯄꯤꯒꯦ ꯃꯁꯤꯕꯨ ꯁꯤꯔꯕꯗꯤ ꯂꯤꯟꯗꯣ ꯅꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ ꯏꯄꯟꯅ ꯃꯗꯨꯃꯇ ꯁꯣꯏꯗꯅꯕ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯏꯄꯟꯒꯤ ꯇꯧꯕꯤꯃꯟ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠ ꯑꯃꯗꯤ ꯇꯣꯝꯕꯅ ꯃꯥꯏꯕꯗꯨꯗ ꯁꯤꯜ ꯈꯔ ꯀꯠꯂꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯥꯏꯕꯗꯨꯅ ꯇꯝꯐꯥꯒꯤ ꯃꯄꯥꯝꯕꯣꯝꯗ ꯂꯪꯁꯨꯡ ꯑꯃ ꯁꯤꯕꯤꯔꯝꯃꯤ ꯃꯗꯨ ꯍꯦꯛ ꯁꯤꯕꯗꯒꯤ ꯇꯥꯡꯖꯂꯤꯟ ꯑꯗꯨ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯕꯁꯨ ꯂꯥꯞꯇꯛꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈꯤꯗꯨꯅ ꯇꯝꯐꯥꯗꯨ ꯆꯍꯤ 4-5 ꯍꯥꯏꯔꯛꯇꯨꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯃꯥꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯃꯤꯟꯅꯕꯗ ꯃꯉꯣꯟꯗꯒꯤ ꯈꯔ ꯍꯟꯕ ꯑꯉꯥꯡ ꯑꯃꯒ ꯈꯠꯅꯔꯝꯃꯤ ꯇꯝꯐꯥꯅ ꯏꯆꯦ ꯊꯣꯏꯕꯤ ꯅꯪꯅ ꯉꯝꯃꯦꯅ ꯑꯉꯥꯡ ꯑꯇꯩꯗ ꯑꯐꯥꯎ ꯁꯥꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯀꯅꯨ ꯑꯐꯥꯎ ꯁꯥꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯐꯥꯎ ꯁꯥꯔꯦ ꯑꯁꯤꯗ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯏꯜꯂꯤꯅꯤ ꯅꯪꯁꯨ ꯑꯩꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯗꯤ ꯁꯥꯟꯅꯕ ꯌꯥꯎꯕ ꯌꯥꯎꯅꯤ ꯅꯪꯅ ꯊꯟꯗꯅ ꯀꯨꯁꯤ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯊꯣꯏꯕꯤꯒ ꯌꯦꯠꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯆꯨꯝꯅ ꯌꯦꯠꯅꯔꯝꯕꯗꯒꯤ ꯊꯣꯏꯕꯤꯅ ꯇꯝꯐꯥꯕꯨ ꯀꯟꯅ ꯏꯜꯂꯝꯃꯤ ꯇꯝꯐꯥꯁꯨ ꯊꯣꯏꯕꯤꯅ ꯏꯜꯂꯛꯄꯗꯨꯗ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯇꯥꯔꯝꯃꯤ ꯃꯇꯝꯗꯨꯗ ꯈꯪꯍꯧꯗꯅ ꯇꯥꯡꯖꯂꯤꯟ ꯑꯃꯅ ꯊꯣꯏꯕꯤꯗ ꯁꯤꯛꯇꯧꯒꯤ ꯈꯨꯈꯨ ꯀꯥꯝꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯃꯌꯥꯝꯗꯨꯗꯤ ꯀꯤꯕꯅ ꯊꯛ ꯅꯤꯛꯂꯝꯃꯤ ꯊꯣꯏꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯀꯤꯕꯅ ꯀꯞꯄ ꯐꯥꯎꯕ ꯀꯟꯅ ꯀꯞꯂꯝꯗꯦ ꯃꯇꯧꯗꯨꯗ ꯇꯝꯐꯥ ꯂꯤꯟꯗꯨꯗ ꯍꯥꯏꯐꯦꯠ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯇꯥꯡꯖꯂꯤꯟ ꯆꯤꯛꯄꯗꯤ ꯆꯤꯛꯄꯤꯔꯅꯨ ꯆꯠꯂꯣ ꯆꯠꯂꯣ ꯀꯣ ꯇꯝꯐꯥꯅ ꯃꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯂꯤꯟꯗꯨ ꯃꯕꯨꯛꯅ ꯁꯤꯠꯂꯒ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯉꯥꯡ ꯃꯌꯥꯝꯗꯨꯗꯤ ꯇꯝꯐꯥꯗ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩꯅꯔꯝꯃꯤ ꯅꯣꯏ ꯃꯌꯥꯝ ꯂꯤꯟꯅ ꯆꯤꯛꯅꯤꯡꯗ꯭ꯔꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯕ ꯇꯥꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯂꯤꯟꯗꯣ ꯀꯧꯔꯒ ꯆꯤꯛꯍꯟꯗꯣꯏꯅꯤ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯉꯥꯡ ꯃꯌꯥꯝꯗꯨꯅ ꯌꯥꯒꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯇꯝꯐꯥꯅ ꯑꯉꯥꯡ ꯃꯌꯥꯝꯗꯨꯒꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯈꯔꯅ ꯃꯃꯥ ꯃꯄꯥꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯤꯟ ꯑꯃꯅ ꯑꯗꯨꯝ ꯏꯟꯅꯕꯗꯨ ꯇꯝꯕꯗꯒꯤ ꯃꯃꯥ ꯃꯄꯥ ꯈꯔꯅ ꯇꯣꯝꯕꯒ ꯇꯥꯊꯣꯠꯀꯗ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯝꯃꯤ ꯇꯥꯊꯣꯠꯅ ꯕꯦꯝꯃ ꯏꯆꯥ ꯇꯣꯝꯕꯤ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯃꯨꯟꯅ ꯇꯥꯎꯀꯣ
Kay wano ima, yengoy, nang nalampag na sana basat pamatamda, nang gitungda, lin ama hehek inay hay na minatami. Mado, nang lampag na sana batok po do, ima na yararoy. Ima, adogi lindudi, kaso tawag ba ni, ay himarup ni, madiyam pa ba ni? Isa tumbiya, ima na hari ba sini, nang lampag na tok po yaroy hari sini ko. Asihay do na tathot na masanupibu, masung mamanaba kaya ka sana basat pa yaroy hay na tinglammi. Adubu tampa, lona mama mapana udringayda lampag na set na sana rami. Adubu nung maginumitadi kuladugi matsinyawa angang amana tampada linginupi na hay nilak na rami. Nang madugi wado, kanana hayo hay, ha, ingon na damay kanana hayo hay. Ako'y man hay bada nang sa linginupi ni adugi ni lin naman na nanginatong na ko ingay do. Maduhay dabawat, minabu linginupi oy baya bahong na di. Toy bina. Ato tampa, nang di ako'y man haibadasu lingi nupi ni haibado, nang di puklagputasu lindaw na marang lang haizabado. Kana haiba, lang di kaysu, ay lang di niya. Asi haidu na tampa, to'y biga katnagi tawrami. Madam duda, angang mayam na mangonda lingi nupi hay nalag na rami. Ay lingi nupi nati. Asi haidu na tampa, kapla duna mayumtam na silaglami. Masanupi na kapla-kaplaga lakpado ubada mapatombado masanupi mo managda kausilami. Isa tumi, karigi kaplibudo, pabadayo. Isa bu, kanana kari hariklabagi. Baba, ichi tubi na, moy mayam na isa, linginupi ni hariba moy na. Asihay do na tampa, kapla do na mapabungda, masung mamana ba mayam na narakpado tamlami. Madu tabada tombado, nungay tabapok-lami. Ipagi tombe. Makoy singdo, ipa na loy na pugadori ba ni? Si, kapuda toklo. Baba, makoy singdo, loy na pudaw ko. Karino, nakoy na ba na sana ngang naribado ba? Ma, isit hoy biyoy na, ay bu, laniginupi na hay nalagnay ba? Atugi, makoy singdo, baba na loy na puda ni hay ba? Hay, nang bu, ima na sana ba do sa kinu hay ba na dro? Matung dadi, minlang na bataning dadi niya, sana ba sa kanu ko? Tampa, mama na mangon doon noon sila na naglagpaduda wakal nungayta imong nasangkirami. Tumba, masana pinang wakal nungayta na sangkibaduda nungay sa ramde. Hey, mama, kay ginunan na ngang sida ngang wiribasi mo. Ako'y babong, migi masindi, ay ko'y namilo pang ngamloy. Aduna, isa na mapantok drabadi kanana su kariso hayrak laroy. Aduna ni, ay ni isada mapantok na bahayibasi. Asihay do na tathot masu nungay tabado mapuroy bada tamzarami. Asum na matang krahokri tampa masung mamana ba mayam na toy nilakna bado na lampagda sana basat palip lami. Aduna magalo na tinasabi mamanabi amadi tampabu kay daw rehay na hangbalak lami. Tondon na tampa su tondon na kaudo tarado na mapana toglak lami. Matamdo da tondon leplagalayan bado da ingangak lami. Tondon, nang di sida kay daw balay ba? Nang nabakta sana balagta ba duda kay daw rin nahang balay ni. Ita, mayam na lang na ba duda ay lakpatali. Ay suni, adugi uram lang ni hayan di kan ba ni. Ado, ada sana drasu, nugi sida huisu, koy ni dum sana si. Hoy, ado na damihan na lungay ningo. Asihay do na numit aduda gihaw na tampaga tondon ga makoy da sana rami. Adubu, madugi nungay ba du koy na di sa lamde. Tondon gi mamana tampaga matampung bada sana do na lay kang bada tondon bu tampagi managda tharak lamde. Tampa, anam mamatamda naitomta do lilagpana na isabi pungkak pharak lami. Nung maginumita tampana kulgi bukrida ising soko matomta laklami. Matamduda bukri mapalda kulgi laykaygi mangaw tiba pakhang kara phamlagalay bu urami. As, aydi masigi amu bahay sa uni kan batok na tankre. Asihay do na tampa tan na pukrida kumduna ising soklami. Tanzado da amubasu mataw ani kakaloy na tampagi manakta sang silami. Tampa, ising soyro. Hoy tamo ba? Tampa, dahay do di adung ko amu bahay do na kanuda. Tamo ba ay yumda tabakra lehuri ay salagi. Kaino da, ay na amu bahay ba do? Napkano hayra ka, amu do tapkano mi. Kari, tabaki ni gaya na. Ay ka ngakta, parisagi si kayo, kay tabak no.
Tahamuba khara lemnasi ai thabak lehowi asi haiduna tamphadu mafamdu thadoktuna satke tawrami adubu amubana mamangda lepsilaklami Tahamuba aigi lambi thado maduna nangi yai pabo oigani nangna aise nangi lambi thaladi nangi lindu kawge hairo tawnu thaina ngang oringaida pangki kibagi wani hausikti mudu he ubada hatlagi harini Tahamuba lindo hatpada aidi tahamubaga siminagadabani lindo sokpa yaroi hoini adu oradi aina haibasu khara yaw kaidorage asi haiduna amubana tamphagi khudang paigi tawrami matamduda khanghaudana amubagi makutta nupa amana phakirami konano amu awoda pasari sibo parina karino ising maising sokpa lakuna piangangda asuk ayat ban pirisibo bema chalo asi haiduna parina tamphabu mafam adudagi sakhina bahairami madu tabada tamphasu mafam adudagi thuna sakhirami madu bada amubadi sauningbana mai haurami amubana nang yamna phawbro kaigino nangna aina ngasaidagi wana ngaraklibu nupise tarai thadokhrisibo itaw saukino asigi asomaram ama leiribani kari maramnaba aina malum laklibase phana koire masi nangsu khanglibu natro khangni gedorage kari maramnoba aina malum laklise phana koire haibase nangsu khanglibu natro khangni gedorage asi haiduna parina lona amubagi manakongda karino khara sirol tawrami madu tawrubadagi sauramba amubadu hungtete thakirami aduburdi idaw aisu nangi nateng panglaga loire kaino aduni ado tamphagi mamangdadi aikhoi se marup nate yeknabani ko asi haiduna makhoi anidu tamphagi mamangda yeknaba saduna tamphabu makhoi gi langda thunanaba lalong silami asomdana tamphadi paribu yamna phana khalami adugi sumathakta parina mahakki mamangda migi mateng pangwa saba mibu nungsiba saba duda tamphana paribu phana da khalami nomagi namitta pariga amubagadu tamphagi wahaugi khanaba sarami maduda parina amubabu tamphagi mamangda phusinarami hai amuba nasiri ngasi ori aduga madug hek matungda tamphagi lambida ayat apan hek piraba aina nangbu nakhong na khuthudi kadabani ai ngasidagi amana tamphada ayat apan pizaroi hai sayam sabasa law chalorasi asi haiduna amubana magi tunginba ani humdu michi khatuna pukirami makoina sakhibadugi tungda paridu sauna lawsinnadun lehaurami yari baibu makoiga manaranuba aidi nupi khuding makse isalisi oni loina khanjabani aduga makoina sumaina usitan tawbase ayengbu nungaite aducha matungda makoina usitan taroklabusu nabungda tago makoi mata aini lemna tharoi yari baibu asawadu tapthabiyo asi haiduna tamphadi khangjadabanina paribu sauduna ba haiduna themlammi adubu paridi tamphana dumna tarokpududa mabukta akhaba minok amanok lammi adubu maithongdadi tamphana themlakpududa khara sabu phaba sarami numin adugi numidangda amubaga parigadu wanglayu thakminarammi amubana ito nangna ngasai kutukna thilakpudo madu phawbudi ai choklinguna loibani maduda aidi jinse kanglak ki tawrubani ibo matang sana aina nangi sinmai lawi phabani ko adu natradi sadal masadawni mamana bama na hairakpani parina ngaiko aina di noida kharama tong malalun hairaga noidi naba sabu saiti adudagi tamphana singadana bahaidana aisu kana khudumna sudaba amubana aidi nangsa aingoda kari nungai toba leibano khaluini asi haiduna makhoi mayamdu tamphabu pangma siri khanna harang noklammi matamduda makhoi gi nakal aduda lere labana onba tangjilin adusu mungsong marakta tumina kundu leirami lere labana onba linnaduna makhoi mayam manaraga aigi taloina onba taibang nupi ase awapamna tange haina khali mali khangniba aina nakoi loinabu tapna hatok haiduni asi khana lare labana onba tangjilin adunasu makhoi mayamdu hatok laga haina khalami adubu numit adumadi karisu tawbere haina khalami asumna numit nini humni gi matungda nongma amubaga magi khongbu ani humga khuldugi
ꯈꯥ ꯊꯪꯕꯗ ꯂꯩꯕ ꯄꯥꯠ ꯑꯗꯨꯗ ꯂꯣꯡꯎꯞ ꯇꯥꯟꯕꯅꯤ ꯍꯥꯏꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯕꯅ ꯍꯩ ꯅꯈꯣꯏꯕꯨ ꯉꯥ ꯀꯌꯥꯝ ꯐꯥꯅꯔꯒꯦꯅꯦ? ꯊꯦꯝꯕꯨꯡꯅ ꯏꯌꯥꯝꯕ ꯑꯩꯒꯤꯗꯤ ꯃꯄꯨꯅ ꯆꯥꯟꯕꯤꯕꯅꯔ ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯉꯥꯁꯦ ꯐꯅꯌꯥꯝ ꯌꯥꯝꯃꯤ, ꯇꯨꯡꯒꯣꯟꯁꯤ ꯊꯟꯗꯣꯔꯦ꯫ ꯏꯕꯣ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯅꯪꯅ ꯂꯥꯏꯕꯛ ꯏꯐ ꯐꯕ ꯇꯥꯏꯅꯦ ꯍꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯉꯥ ꯌꯥꯝꯅ ꯐꯥꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯑꯆꯧꯕ ꯂꯩꯔꯦꯟ ꯑꯃ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨ ꯂꯩꯔꯦꯟꯗꯨ ꯎꯕꯗ ꯀꯤꯕꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯂꯝꯗꯦ, ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯑꯃꯨꯕꯁꯨ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯅ ꯉꯛꯅ ꯌꯦꯡꯂꯛꯄꯗ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯑꯆꯧꯕ ꯂꯩꯔꯦꯟ ꯑꯃ ꯐꯥꯎꯒꯠꯂꯛꯂꯒ ꯂꯩꯔꯤꯕꯗꯨꯗ ꯑꯃꯨꯕꯁꯨ ꯏꯄꯥ ꯄꯥꯈꯠꯂꯝꯃꯤ꯫ ꯍꯩ ꯑꯉꯛꯁꯥ, ꯄꯥꯠ ꯑꯁꯤꯗꯒꯤ ꯊꯨꯅ ꯀꯥꯅꯕ ꯇꯧꯁꯤ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯁꯣꯏꯗꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯕꯅ ꯑꯇꯩ ꯑꯉꯥꯡꯁꯤꯡꯗꯨ ꯄꯥꯠꯇꯒꯤ ꯀꯥꯈꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯨꯗꯤ ꯄꯥꯠꯇꯒꯤ ꯀꯥꯈꯠꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯦꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯗꯤ ꯃꯁꯤ ꯂꯦꯡꯕ ꯉꯝꯗ ꯑꯗꯨꯃꯛ ꯎꯌꯨꯡ ꯑꯃꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩ ꯊꯦꯝꯕꯨꯡ ꯅꯪꯁꯨ ꯀꯥꯔꯛꯅꯕ ꯇꯧꯅꯦ꯫ ꯇꯥꯃꯨꯕ ꯑꯩꯕꯨ ꯀꯃꯥꯏ ꯀꯥꯔꯛꯇꯣꯏꯅꯣ? ꯑꯁꯤ ꯍꯥꯏꯅꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯂꯩꯔꯦꯟ ꯑꯗꯨꯅ ꯊꯦꯝꯕꯨꯡꯕꯨ ꯃꯈꯦꯠ ꯑꯔꯥꯎꯕꯗꯨ ꯀꯥꯊꯣꯛꯂꯒ ꯎꯝꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯑꯃꯨꯕ ꯍꯣꯏ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯊꯦꯝꯕꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯅ ꯀꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯎꯄꯥꯏ ꯀꯔꯤꯁꯨ ꯂꯩꯇꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯄꯥꯔꯤꯅ ꯑꯐꯕ ꯁꯥꯗꯨꯅ ꯇꯝꯐꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯇꯥꯊꯣꯠꯀꯤ ꯃꯐꯝꯗꯗꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯄꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯩꯗꯤ ꯑꯩꯈꯣꯏꯗ ꯇꯣꯏꯅ ꯂꯥꯛꯂꯤꯕ ꯏꯕꯨꯡꯉꯣ ꯄꯥꯔꯤꯁꯦ ꯌꯥꯝꯅ ꯆꯤꯡꯅꯩ꯫ ꯃꯃꯥ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯤꯗ ꯑꯗꯨꯝꯅ ꯈꯟꯒꯅꯨ, ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯍꯥꯟꯅ ꯃꯥꯒꯤ ꯑꯃꯨꯕ ꯍꯥꯏꯕ ꯃꯤꯐꯠꯇꯗꯨꯒꯤ ꯃꯈꯨꯠꯇ ꯇꯥꯈ꯭ꯔꯒꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯔꯤꯗ ꯆꯤꯡꯅꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯊꯣꯠꯁꯨ ꯃꯥꯒꯤ ꯅꯨꯄꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯃꯈꯥ ꯇꯥꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯆꯤꯡꯅꯕꯗꯨꯗꯤ ꯀꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯄꯥꯔꯤꯁꯨ ꯊꯦꯝꯕꯨꯡ ꯂꯩꯇꯕꯒꯤ ꯄꯥꯎꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯇꯨꯡ ꯏꯟꯕ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ? ꯅꯨꯄꯥꯅꯕꯨ ꯂꯩꯔꯦꯟꯗꯨꯒ ꯇꯝꯐꯥꯒ ꯀꯩꯁꯨ ꯃꯔꯤ ꯂꯩꯅꯐꯝ ꯊꯣꯛꯇꯦ, ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯤ ꯃꯈꯥꯗ ꯑꯃꯨꯛ ꯆꯠꯊꯒꯗꯕꯅꯤ꯫ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯇꯁꯦꯡꯅ ꯀꯤꯔꯤ, ꯑꯩꯈꯣꯏ ꯌꯥꯎꯖꯔꯣꯏꯒꯦ꯫ ꯅꯈꯣꯏ ꯑꯅꯤ ꯌꯥꯎꯔꯣꯏꯒꯦ ꯍꯥꯏꯔꯣ? ꯐꯔꯦ ꯐꯔꯦ ꯌꯥꯎꯔꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯒ ꯑꯃꯨꯕꯒꯅ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯕꯨꯛꯇ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯄꯥꯔꯤꯒ ꯑꯃꯨꯕꯒꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯍꯥ ꯇꯍꯥ ꯑꯁꯤꯕ ꯑꯅꯤꯗꯨ ꯂꯩꯔꯣꯟ ꯆꯟꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯔꯤꯅ ꯇꯝꯐꯥꯕꯨ ꯃꯈꯣꯏꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯨꯁꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗꯅ ꯄꯥꯔꯤ ꯍꯣꯏꯗ ꯆꯥꯛ ꯆꯥꯕꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯏꯆꯜꯁꯨ ꯌꯧꯔꯛꯂꯦꯗꯅ, ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯕꯁꯨ ꯂꯣꯏꯗꯧꯔꯦ, ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯏꯕꯨꯡ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯐꯝꯉꯨꯁꯤꯗꯅ꯫ ꯏꯆꯜ ꯏꯃꯥꯗꯤ ꯆꯥꯛꯈꯨꯝꯗ ꯃꯤ ꯑꯇꯣꯞꯄ ꯆꯪꯕꯁꯦ ꯌꯥꯝ ꯁꯥꯎꯋꯦ, ꯑꯗꯨꯅ ꯁꯤꯗ ꯁꯨꯝ ꯐꯝꯁꯤ꯫ ꯇꯝꯐꯥ ꯄꯥꯔꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗ ꯇꯨꯃꯤꯟꯅ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯒꯤ ꯃꯃꯥꯅ ꯊꯣꯡꯕ ꯊꯥꯛꯄ ꯂꯣꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯝꯐꯥ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯀꯣꯛꯇꯨ ꯀꯟꯅ ꯉꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯨꯠ ꯑꯣꯏꯗꯨꯅ ꯃꯀꯣꯛꯇꯨ ꯄꯥꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯝꯃꯤ꯫ ꯆꯜ ꯀꯩꯗꯧꯔꯒꯦ? ꯀꯣꯛꯇ ꯄꯥꯏꯁꯤꯜꯂꯨ ꯀꯩꯗꯧꯔꯒꯦ? ꯀꯣꯛ ꯀꯩꯗꯧꯔꯒꯦ? ꯏꯕꯨꯡ ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯉꯥꯎꯔꯛꯏ꯫ ꯏꯍꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯗꯨꯗꯤ ꯅꯈꯨꯠꯇ ꯆꯥꯝꯊꯣꯛꯑꯣ꯫ ꯏꯃꯥ ꯏꯆꯜꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯍꯟꯁꯤꯁꯤ꯫ ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯍꯦꯛ ꯇꯥꯕꯒ ꯄꯥꯔꯤꯒꯤ ꯃꯃꯥꯗꯨ ꯊꯨꯅ ꯃꯈꯨꯠ ꯆꯥꯝꯂꯒ ꯇꯝꯐꯥꯕꯨ ꯁꯝꯗꯨꯅ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡ ꯑꯃꯗ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯐꯃꯨꯡꯗ ꯁꯨꯝ ꯍꯤꯞꯂꯝꯕꯗꯒꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯨꯗ ꯃꯩ ꯍꯧꯗꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯇꯝꯐꯥ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯄꯥꯈꯠꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯏꯕ ꯑꯃꯅ ꯂꯩꯋꯥ ꯀꯟꯅ ꯁꯣꯜꯂꯒ ꯅꯥꯀꯟꯗ ꯄꯥꯔꯤꯅ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯏꯕꯨꯡ ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯇꯝꯐꯥ ꯀꯩꯁꯨ ꯄꯥꯈꯠꯀꯅꯨ, ꯂꯥꯏꯊꯧ ꯑꯃ ꯇꯧꯔꯒ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯂꯤꯟꯒꯤ ꯃꯇꯤꯛ ꯃꯌꯥꯏꯗꯨꯈꯛ ꯂꯧꯊꯣꯛꯀꯦ ꯇꯧꯕꯅꯤ꯫ ꯀꯩꯅꯣ ꯏꯕꯨꯡꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯇꯝꯐꯥ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯅꯨ, ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯇꯤꯛ ꯃꯌꯥꯏꯁꯤ ꯐꯪꯅꯕ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯑꯐꯕ ꯁꯥꯁꯤꯟꯅꯕꯅꯤ꯫ ꯑꯃꯨꯕꯁꯨ ꯑꯩꯒꯤ ꯃꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯑꯃꯨꯕꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯇꯝꯐꯥ
nahan makai tawriba pumbasi parigi khujin thorangni khanglakpada yamna sawninglammi mahangna di paribu yamna phana khallibani adubu parina oiramliba saklon asida yamna penjaramle ibong aina di nangbo aigi pokminaba ibong makne khallubani adubu asumna oirangbani haibase ai nongmuda khalludabani tampa masida pendo phungdoknaraga kaisu kanna phangadaw nate ipan maiba thuna magi matik miyaido chingthokna honabiro pari thabaksi taha ta hekta tawba yaba nate nangbu ngaingamdabu tawnune asi haiduna maibaduna laithawadu tawnaba leiwakanna solammi matamduda laire labana onba tangjalin adusu mafamadu yausilaklammi matamduda tangjalin adu tamphana leiramliba phibamdu ubada mai hauna saurammi aduna mabukningda pari amadi maibadu laknarage haina khallammi larena onba tangjalin adu asamba tangjalin nattabanina larenbigi thawjaldagi taibang mirol thokpasu oirammi hai namu taibang apangbasa nakoina phajiliba nupi masase aigi taloini hojik magu phajilibase thado parina ai masigilin siri taibang mirol gasu ngangbagamini hai mahu panba nangi taloi di yauriba lingi matik mayasida lawthoki dawbani ategi sutawroida asi haiduna pari yam thausadana linadu laknarami matamduda tangjalena du sawraktuna mahaki asengba sakta larenda onthoraklammi madu ubada maibadudi pakhatuna mafam adudagi hawgatuna senkhirami pariga mubaga sodu mangai mafamdu thadoktuna sendawgi tawrammi adubu matam maduda lare labaduna makoi anigi lambidu thajinkhirami amubana ida siri nahan themungbu umlaga sathokiba larenduni ha adudi aikhoini asidi soitre asi haiduna makoi anidu maklaptu thak niktuna yengnaraga leirami tangjalin aduna makoi anigi manakta lare labadu sangsilaktuna amubadu hana umkhirami aduga amuk paridu amuk umsinkhirami tawriba pumbadu tamphadi kina yengdun leirami aduba lare labadu tamphada kari swairamda tumina mafam adudagi satkhirami numit adugi tungdagi khulgi miyamna tamphabu larengi nupini haiduna inthoklammi karigumba mamampasu mahaga sokna samnaba tarabadi khuldagi tanthokani hairami upai leita tampha kaptuna patmapalda laklammi matamduda patmapanda lare labadu isingda masakhra phawgatlaga leiribadu urami madu ubada tampha asawbadu phathaba ngamda lare labaduda kana chairami adu matamduda lare labaduna sawbagi mahut mahakpu karigidamak kupna senaribano haina tamlammi madu tarubada tamphagi mitludagi pirang sintharaklammi ai yam like aina nangonda chayribado madu ai yasoibani nangdi landida aina da nangbu kawbu ngamdabagi kupna senabani pare aisu ngasidagi nangoni yetlaroigi kaidano nangna satkadoriba aibu khulgi miyamna imhai panasu inthok nangna muhundok lamlabadi aidi kanaga leini tamphagi wadu tabada lare labadu patu thadoknu satpa ngamlamde mafam maduda adumak leirammi numit adudagi hauna tamphadu lare labaduga loinana pat aduda saktaduna nungaina leikhirami